Ngasisu mahawsagumna Sanalibag Story Collection na nungairaba wari ama puduna lakjari. Wari asigi mamingna Imawgi Laman. Wari asibu ibirakpa na Kekirani Kangabang. Nongmaising numitki yasang lakpadani. Mani na thonggalam da tholakpaga mapa isa sana na. Laiza amasung thongbado karida changlakpado ure. Mani na. Ita. Kaino kai chalubano thongbana ngai khomani kona khanasi noi pabung dola abo kai daroge laktri numit mangani muka chondana leirakani habini adudi nangi sida oina thaiba tare noi gi se hairaga nokfe toksili ani duda lai jado ikai bana mai ga dongang sangang labani thongbana makha tare ado yaduna tro kana kana lege yani ai ithan leibani imung da changlaga wari sanarsi law haiduna changminare mani si thombaga piklingai degi luna tinarakpa laikai gi mamanabani chahidi lengani animak kunipan muksuri masagi thabak su tawjaduna seltanare laijati sahi kuni thoitamak subada ngaijari mahangna piklingai da apokpa mama mapa animak laikhidre mane gi yumda leibani mane na su laijabu machamak nattabana nungsiba mityengda thambiramde maniga thombaga do wari tawri manina nate nangbu kamai tawrino khangnabadi chahi phadri aduga hekta pusileisibu aisu gyan dade magi wari tarubada ai mase mafamduda kuina thamningba phaude masu kaisu leninga moi khangi koino mayumdabu leninga moi haisibu wari yam leita mase mafamduda mikup amata nungaina thambiba nate makhoina Magi mama mapa amata leitrabani manegi yumda leibani hana mabok puna leirami hai ado mana chahi 13 surukpada mabok to leikhidre hai adudagi mane hoida adum leire hai nungai tine thongba suma khatare mane dugisu masanu pa amalei hai masamak natabani na mana su kaya phajana tobidraba male hoi adubudi ado mane haise mama rongi oidera mapa rongi oidera Mamagi mapagi nupi oideni I mari natabani namadi nusiba ngamdri oiramni oibazani aduna isu yumda da kuina leheninba phawdraba aisu matang matam adum chare khale hoi mabudi angang khara oiri he reita adugibu nupi di yum paladi angang adum manbani hayeng na saga yauraga nangondagi hena ahan man khidoini mana thomba su nokladuna khumai Isaga yaurani khara lerdi natra nungbu nungsida pakhang phangga se haidolabani ni se nauri ka pachatlingi matamdo ningsingai da haujikti nupi ga thirabani ni se koibuga jase haurubada nupi ni yade ai phadak dai kaina khunjila adamni ni haujikti is nangsu haina ba ma thijiloduna kamdauba nupa khalli bane isu pangchau chau da bo khan macha madi ada ai khoi gi thorani do Sigi waga paluradi khu kamak to male kanana thorani ba as kagan gire thoibi ne me minga se jaja thairak paduda karino khalure ado ai laijagi manakta amukta sangbiruge mabuk ninga nuksiraga leiramane angangdo is asita chelak pada ngairi bi manakta yam leningba male tauna as karandu mahoraba mathanda kai tawdino khanglamaroi adugineba Hoi phagi tawbani chalo ai ima hoida su pau pikhige masanu pa na pi chele haibada harau bana loikhrani madi as hairun ima gi machingduda ahing landringai thindu som hairdana hayeng ahing lan khraga hairase koino kai gi thindu so haidunu ekhoi ma da tha khara thambane amu mayum kamai tawai khangkhrabadi kumhai matani nupi amasu ai gi hainei kaina haibane aduna tale hairano hayeng haise imai phajatawri ni kumai side hoise hairege ado ai kai chana ba hensang leiruge ado mabu okajabra chadabane sada kai chage yenga nga ga dang chabane fare dadi ai yen asemba khar leiruge leiramu phajana somdana laisada halaktraba adudadi mani da wai ama sangle khanna nungaina leidi nongalaga thomba nupi chela haibado mama hoisu khanglami Chatnabigi matung ina haidokpa chatlami. Thombagi mapa ibo haldi thak thambagi wakhal kaya tawde
ꯌꯥꯝꯅ ꯆꯪꯖꯕ ꯑꯆꯨꯝꯕꯕꯨ ꯄꯥꯝꯖꯕ ꯑꯍꯟꯅꯤ ꯊꯣꯡꯕꯒꯤ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯄꯗ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯥꯏꯖꯕꯨꯁꯨ ꯃꯃꯧ ꯑꯣꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯦꯝꯆꯥꯗꯨ ꯏꯁꯧ ꯇꯧꯔꯤ ꯏꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨꯅ ꯃꯔꯣꯜ ꯑꯃ ꯖꯨꯒꯣꯠ ꯆꯥꯗ꯭ꯔꯤꯕ 이마기 이붕어 낭보 누기 누피도 나트라바디 누피 아토빠가 아마tta 레이자더브로 하 아이디 마부 이마 오이베세 까야 빰데 아두너 ngalingasida nang atopa nupi ama luhongnaba sinsi ibo hando magi nupigi wa aduda haire hai mama nangbu ngawrabra adugumba thak thambagi wakhando thado haibase kayarak sure aina haiba nangno puksela supikli base kariginone ho karino moi pabung lamja sara masadubu kamaini ima oidoino isana pa amakakati gawbase lamja sara masadu laholase haibiribro ima miyoiba kanabu mama pa lengi moidoino laibu pukana nta mangam aigi di lep khyo phire phongoi lai jana tana aigi punsida atopa nupi amata lawroi mase aigi wasakni kari gumba ikhoi ani bu khaina na basilak labadi nasagi saktam amu hana uba phongoi asi hairam dana thomba thokre memsa do masagi wa adu taraga sauningba asum asum hengalei amuksu kiri masana phattaba tawrakadra haiduna ibohan sumakha tare mama punsi se mi khakta nate akhoi su tamba ngamba nate karingumba nang na phatta lalong sillaga isa se manghan gi haina sillabadi aibu phatte haigano asi hairam duna ibo han sukarom da changkhre memsa mathanta mangai haure mapungning da su mathanta khanjari kari yum sida mau phawbo oijiba magi wa ngakta ngangba aibu na mi to kumna haiba phai aina kari to bangamba haibado khangjasanu mabu imau oina khanba haibadudi sungam ngamloi memsana phana pamrabasu thombagi phirepna kankharbada laise yum aduda mau oiri lohonglakpagi numit kharani adudi memcha laisebu hainadabagi maong ulamde adubu numit kharani gi matung memcha laisebu otnai bahore memsa du laisena sumang wai teri badu yengi sum yenglambadagi manakta jangsilaga hairi hey wai teibu aduna taina bro hai jadi tei ganu yadro lohonglakpa kuijibagi thabak phariba haibaduni nangise takpi tambi bo watlabani na haizara moine nangdi ima aise ising se kitang yam thokre yani ai dum sumto aga taigi kisu tawre hai sinthata ga khumlakan mathong ke zara moi ne na ta da ba imung dagi tholakpani na khumdogi na sindo hana thangalaga leine soikhre matung di haina batoge habagi wakhandi khande ne laija nongai tana haizare ima ai soi hai taning de haiduna phat onsilaga imung lamda changki laija su karino haifam khangdaba awaba potlum ama lohongluklaba matung yum sidagi amuk hapire haiduna khanje adubu ngahaki sauning lamba yai haina khantoklaga tawriba thabak du makha jathai somdana laija ki mani laibi magi nupa ko wari tawri laibi se afaba mani amadi natte laija bu leisari ngaida laija gi mangnaba thabak kaya sinduna talakpani lohongla phawbada laija gi maral chupnabu wakhal tawri hairi moi mapa haujik ki ekhoi gi ningbado thongle ma da mayum pankinaba selise phani yamdi yamlabani ma na ngamdana amata yakhidi adubu haujik ti mayum pan khrabani na nupa du su thabak tawi paisa su adum pai ba imung mali aduna sel khar khar lokthok si haibabu kari khanbage mama nangi dubu oigidrane e kari gi oiroi dawri banu laibi aina sinbabo ma bu piklingai dagi mabuk thaaga hauji ekhoina haiba yadrabadi inthokadabani hekta taseng badi laija si piklingai dagi awabadana masaruk oijaraga lakpani manena mabu thabak suhan duna angang oibagi nungairaba punsigi tangkak kayabu thamankidabani adubu laibi mayum pan khraba laijabu summaga chage haiba wakhal sileptri somdana thombadu thabak chalamdai gi loisili taribo ai thabak chalukhige ima hoiga phaja phaja lemuko ahoi tamo adu tamo horen marup tabani paisa kita piramo haima ai sipi ge tawraga ikau kawridana nang adum lawtho upuda hapi sidi hoi nangbo khutta paisa ga leiribro leitrasu asidagi dum lawtho ga sijanau nangi liksinbido tawganuko leiri tamo yani da lawthoktrasu
ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯊꯣꯡꯕꯗꯨ ꯊꯣꯔꯛꯏ ꯌꯨꯝꯌꯥꯏꯗ ꯌꯧꯔꯛꯄꯗ ꯃꯃꯥ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯣꯛꯂꯕꯣ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯨꯗꯅ ꯏꯃꯥꯕꯨ ꯀꯩꯊꯦꯜ ꯆꯠꯅꯤꯡꯉꯤꯅꯦ ꯏꯃꯥ ꯑꯩ ꯊꯦꯡꯉꯦ ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯣ ꯁꯦꯜ ꯁꯤꯟꯅꯔꯝꯃꯕꯅꯤ ꯑꯗꯣ ꯏꯃꯥ ꯅꯊꯟꯗ ꯀꯩꯊꯦꯜ ꯆꯠꯀꯅꯨꯀꯣ ꯅꯃꯧ ꯅꯨꯄꯤꯒ ꯆꯠꯂꯁꯨ ꯑꯗꯣ ꯏꯃꯥ ꯑꯩ ꯊꯣꯛꯑꯦꯀꯣ ꯃꯦꯝꯆꯥꯗꯣ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯍꯧꯔꯛꯏ ꯃꯄꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯇꯧꯉꯝꯕꯤ ꯅꯨꯄꯤꯁꯤꯅ ꯏꯆꯥꯁꯦ ꯁꯨꯝꯈ꯭ꯔꯕꯅꯤꯅꯦ ꯁꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯕꯁꯦ ꯃꯥꯅ ꯂꯣꯏꯅ ꯑꯋꯥꯠ ꯑꯄꯥꯅꯤꯅꯦ ꯁꯥꯗꯣꯏꯁꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯪ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯂꯥꯏꯖ ꯑꯃꯗꯤ ꯊꯣꯡꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯎꯔꯦ ꯂꯥꯏꯖꯅ ꯐꯤꯔꯣꯜ ꯊꯨꯞꯂꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯦꯝꯆꯥꯗꯣ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯄꯩꯁꯥ ꯀꯥꯏꯗ ꯊꯝꯃꯤ ꯏꯃꯥ ꯄꯩꯁꯥ ꯄꯤꯌꯣ ꯍꯥꯏꯕ꯭ꯔꯣ ꯀꯌꯥꯅꯣ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ ꯅꯪꯗꯤ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣꯅ ꯅꯀꯣꯛꯇꯨꯗ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯗꯣ ꯍꯩ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯂꯧꯁꯤꯟꯕ ꯉꯝꯗꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯄꯩꯁꯥ ꯀꯥꯏꯗ ꯊꯝꯃꯤ ꯍꯪꯕꯀꯣ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯄꯩꯁꯥ ꯀꯨꯁꯤ ꯇꯧꯕꯗ ꯅꯪ ꯌꯦꯛꯀꯦ ꯈꯜꯂꯤꯔꯣ ꯇꯧꯅꯨ ꯏꯕꯦꯝꯃ ꯅꯣꯏ ꯑꯥꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯤꯡꯕ ꯑꯗꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯔꯣꯏ ꯃꯦꯝ ꯁꯥꯍꯦꯕꯀꯁꯨ ꯁꯥꯔꯤꯕꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯅ ꯄꯩꯁꯥꯗꯣ ꯁꯤꯃꯨꯛ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯨꯗ ꯃꯦꯝꯆꯥꯅ ꯑꯗꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯁꯨꯝ ꯃꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯑꯝꯃꯤ ꯂꯥꯏꯖꯗꯣ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯤꯗ ꯂꯩꯕꯅꯦ ꯇꯥꯃꯣꯅ ꯌꯥꯔꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯋꯥꯅ ꯇꯥꯟꯖꯕ ꯑꯗꯨꯒ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯅꯅꯤꯡ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯃꯦꯝꯆꯥ ꯁꯥꯎꯅ ꯊꯣꯛꯈꯤ ꯂꯥꯏꯖꯁꯨ ꯃꯤꯠꯂꯨꯗꯣ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯋꯥꯈꯜꯗꯅ ꯃꯋꯣꯟ ꯈꯜꯂꯤ ꯅꯤꯡꯁꯤꯡꯂꯛꯏ ꯃꯄꯥꯝꯗ ꯃꯅꯦ ꯂꯥꯏꯕꯤꯅ ꯑꯣꯠꯄꯤꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯥꯏꯖ ꯆꯍꯤ 15 ꯁꯨꯔꯛꯄꯗꯅꯤ ꯃꯕꯣꯛꯇꯨ ꯑꯍꯜ ꯂꯩꯅꯥ ꯍꯧꯔꯛꯄꯗꯣ ꯂꯥꯏꯖ ꯃꯕꯣꯛꯅ ꯑꯗꯨꯝꯅ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯥꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤ ꯑꯕꯣꯛ ꯀꯣꯛ ꯉꯥꯎꯕ꯭ꯔꯥ ꯀꯩꯗꯧꯏ ꯅꯁꯥꯗꯣ ꯏꯁꯤꯡ ꯍꯩꯔꯛꯎꯔꯥ ꯊꯛꯅꯤꯡꯗꯦ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯏ ꯏꯁꯨ ꯊꯣꯏꯕꯤ ꯅꯪ ꯑꯃꯨꯛꯇ ꯄꯥꯏꯌꯨ ꯀꯣꯛꯁꯦ ꯍꯣꯏ ꯑꯕꯣꯛ ꯑꯩ ꯄꯥꯏꯒꯦ ꯑꯩꯅ ꯑꯍꯟꯒꯤ ꯃꯇꯝꯅ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯁꯨꯁꯦ ꯌꯥꯝꯅ ꯋꯥꯖꯔꯦ ꯅꯃꯥꯗꯨꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯖꯔꯝꯂꯕꯗꯤ ꯑꯕꯣꯛꯁꯦ ꯏꯪꯅ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯕ ꯉꯝꯈꯤꯒꯗꯕꯅꯤ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯏꯁꯨꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯈꯜꯂꯨꯕꯗ ꯑꯕꯣꯛꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯤ ꯃꯗꯨ ꯍꯥꯏꯗꯨꯅ ꯄꯤꯔꯥꯡ ꯏꯔꯣꯏꯅꯅ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤ ꯃꯤꯅꯨꯡꯁꯤꯒꯤ ꯄꯤꯔꯥꯡ ꯑꯕꯣꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯁꯥ ꯈꯤꯇꯪ ꯉꯝꯗꯕꯗ ꯑꯗꯨꯃꯥꯏꯅ ꯈꯟꯖꯤꯜꯂꯤ ꯀꯩꯒꯤꯅꯣ ꯑꯩ ꯑꯕꯣꯛꯀ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯃꯁꯨꯒꯤ ꯋꯥꯗꯨꯗ ꯃꯕꯣꯛ ꯑꯗꯣ ꯅꯨꯡꯁꯤꯅ ꯃꯁꯨꯕꯨ ꯌꯦꯡꯖꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯁꯨ ꯊꯣꯏꯕꯤ ꯅꯪ ꯑꯕꯣꯛꯅ ꯆꯠꯈ꯭ꯔꯕꯁꯨ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯗꯦꯀꯣ ꯑꯐꯕ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ ꯃꯤꯅꯁꯨ ꯂꯥꯛꯆꯍꯟꯕ ꯌꯥꯗꯦ ꯏꯁꯨꯗ ꯃꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯏꯁꯨꯒꯤ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯆꯨꯝꯍꯟꯕ ꯌꯥꯗꯦꯀꯣ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗ ꯑꯍꯩ ꯑꯄꯥ ꯁꯥꯕ ꯌꯥꯗꯦꯀꯣ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯍꯦꯟꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ ꯏꯁꯨ ꯊꯣꯏꯕꯤ ꯑꯕꯣꯛ ꯑꯩ ꯑꯕꯣꯛꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯨꯏ ꯑꯗꯣ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯔꯨꯏ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯒꯅꯣꯕ ꯏꯁꯨ ꯊꯣꯏꯕꯤ ꯑꯕꯣꯛꯀꯤ ꯏꯁꯨ ꯊꯣꯏꯕꯤ इसिंग यामना खौरागे अबोक पुनगी इसिंग दो खजिकता थक्के अमुकता पुरव अबोकता अबोक इसिंग अइंबा थक्सिनबा फति सिदगी लंबु लंबु साबसे सी ओइना हैरकेबको को अबोक मबोक अदो निंगाई तौबगी मओंगदा अइ पुनगी इसिंग थक्निंगी नंग अमुकता पुरवबसे मबोकी निंगाई अदुदा लाइजा उपाय लेत्रदुना पुंदा योलगा थमलिबा इसिंग अदो लौबा चटख्रे वाखंदना असुमना खली
ꯑꯕꯣꯛꯁꯦ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯇꯣꯔꯤꯕꯁꯤꯕꯨ ꯐꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯌꯥꯝꯅꯗꯤ ꯄꯤꯊꯛꯂꯔꯣꯏꯒꯦ ꯈꯟꯗꯨꯅ ꯈꯔ ꯍꯩꯔꯒ ꯃꯕꯣꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯃꯕꯣꯛꯀꯤ ꯐꯃꯨꯡ ꯃꯁꯤꯗ ꯐꯝꯂꯗꯨꯅ ꯂꯥꯏꯖꯥ, ꯑꯕꯣꯛ ꯁꯦ ꯍꯧꯒꯠꯁꯦ, ꯌꯥꯝꯅꯗꯤ ꯊꯛꯆꯤꯟꯒꯅꯨꯀꯣ ꯑꯕꯣꯛ, ꯈꯤꯇꯪ ꯑꯣꯏꯅ ꯊꯛꯑꯁꯦ, ꯐꯠꯇꯦꯕ ꯑꯏꯪꯕ ꯊꯛꯄꯗꯣ, ꯑꯗꯣ ꯑꯕꯣꯛ ꯍꯧꯒꯠꯂꯒ ꯊꯛꯁꯦ, ꯁꯦ ꯑꯩ ꯉꯥꯛꯀꯦ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯕꯣꯛꯅ ꯀꯔꯤꯃꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯂꯥꯏꯖ ꯀꯔꯤꯅꯣ ꯈꯜꯂꯛꯏ꯫ ꯑꯕꯣꯛ ꯇꯨꯝꯊꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ, ꯑꯗꯨꯕꯨ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖ ꯈꯪꯍꯧꯗꯦ, ꯄꯥꯏꯔꯝꯕ ꯏꯁꯤꯡꯗꯨ ꯃꯈꯥꯗ ꯇꯥꯈꯤ꯫ ꯃꯕꯣꯛꯀꯤ ꯃꯁꯥ ꯇꯞꯅ ꯅꯣꯝꯂꯝꯕꯗꯣ ꯄꯥꯈꯠꯅ ꯂꯥꯏꯖ ꯃꯕꯣꯛꯄꯨ ꯃꯁꯥ ꯀꯟꯅ ꯅꯣꯝꯃꯝꯃꯤ꯫ ꯑꯕꯣꯛ ꯑꯕꯣꯛ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯑꯕꯣꯛ, ꯁꯦ ꯑꯕꯣꯛ ꯑꯕꯣꯛ ꯑꯕꯣꯛ, ꯅꯁꯨ ꯅꯀꯥꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯑꯕꯣꯛ? ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯑꯕꯣꯛꯄꯣ, ꯍꯧꯒꯠꯂꯣꯁꯦ, ꯄꯨꯟꯗ ꯊꯝꯕ ꯏꯁꯤꯡ ꯊꯛꯑꯣꯁꯦ꯫ ꯌꯥꯔꯣꯏꯌꯦ ꯑꯕꯣꯛ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯕꯣꯛ ꯌꯥꯎꯗꯅ, ꯑꯩ ꯏꯊꯟꯗ ꯀꯃꯥꯏꯅ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ? ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯕꯣꯛ? ꯁꯦ ꯃꯤꯠꯁꯦ ꯄꯥꯡꯉꯣ, ꯃꯤꯠꯁꯦ ꯄꯥꯡꯉꯣ ꯑꯕꯣꯛ, ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯏꯊꯟꯗ ꯊꯅꯝꯂꯤꯕ? ꯅꯁꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯕꯣꯛ? ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣꯁꯦ ꯑꯕꯣꯛ, ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣ꯫ ꯇꯦꯡꯊꯥꯖꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯀꯅꯥꯅꯕꯨ ꯊꯤꯡꯕ ꯉꯝꯂꯨꯅꯤ? ꯀꯅꯥꯃꯠꯇꯅ ꯉꯝꯂꯣꯏ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯛꯀꯗꯕ ꯃꯤꯀꯨꯞ ꯑꯣꯏꯕꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯤꯡꯂꯕꯁꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ꯫ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ, ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯅꯨꯡꯁꯤꯖꯕ ꯀꯅꯥꯅꯕꯨ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕꯗ ꯀꯅꯥꯅꯕꯨꯗꯤ ꯋꯥꯔꯧꯗꯕ ꯉꯝꯂꯣꯏ꯫ ꯂꯥꯏꯖꯁꯨ ꯋꯥꯔꯧꯖꯩ ꯏꯁꯣꯔ ꯃꯍꯥꯛꯄꯨ, ꯄꯦꯟꯗꯕ ꯀꯌꯥꯁꯨ ꯐꯥꯎꯔꯤ ꯁꯣꯟꯖꯩ ꯋꯥꯈꯜꯗ, ꯑꯩꯒꯤ ꯑꯕꯣꯛꯄꯨ ꯀꯔꯤꯒꯤ ꯏꯅꯥꯛꯇꯒꯤ ꯁꯦꯠꯂꯒ ꯄꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯅꯦ ꯍꯣꯏꯗ ꯂꯩꯔꯦ꯫ ꯃꯅꯦ ꯂꯥꯏꯕꯤꯅ ꯂꯥꯏꯖꯕꯨ ꯀꯌꯥ ꯅꯨꯡꯁꯤꯕ ꯑꯣꯏꯗꯦ꯫ ꯃꯥꯒꯤ ꯃꯥꯃꯗꯤ ꯃꯆꯦꯒꯤ ꯃꯆꯥꯅꯤꯅ ꯈꯔ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯄꯣꯛꯆꯩ, ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕꯤ ꯂꯥꯏꯕꯤꯒꯤ ꯋꯥꯅ ꯍꯦꯟꯅ ꯂꯨꯝꯈꯤꯗꯨꯅ ꯂꯥꯏꯖꯕꯨ ꯑꯋꯥꯕꯒꯤ ꯈꯌꯥꯠꯇ ꯂꯪꯁꯤꯟꯕꯤꯔꯤ꯫ ꯂꯥꯏꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯕꯤꯔꯦꯟꯗ ꯍꯤꯒꯥꯏꯋꯥ ꯀꯌా ꯀꯥꯞꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯇꯥꯕ꯭ꯔꯣ ꯅꯨꯄꯥ, ꯑꯩꯈꯣꯏ ꯂꯥꯏꯖꯁꯤ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯁꯤꯗꯅ꯫ ꯆꯍꯤ 16 ꯁꯨꯕꯗ ꯃꯉꯥꯏꯔꯤ, ꯃꯍꯩ ꯈꯔ ꯇꯝꯖꯈꯤꯁꯅꯨꯗ꯫ ꯏꯁ, ꯀꯅꯥ ꯂꯥꯛꯑꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯦꯜꯗꯤ ꯊꯥꯗꯕꯤꯔꯛꯇꯣꯏꯕ? ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅ ꯊꯥꯛꯇꯣꯏꯕ? ꯉꯝꯂꯣꯏ ꯉꯝꯂꯣꯏ, ꯏꯆꯥꯒꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯃꯆꯥ ꯊꯥꯛꯄ ꯀꯥꯏꯌꯦ꯫ ꯆꯥꯅꯕ ꯐꯥꯎꯕꯗ ꯍꯨꯟꯕ ꯉꯝꯂꯛꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯈꯔ ꯃꯇꯦꯡ ꯇꯧꯅꯕ ꯍꯥꯏꯕꯅꯤ꯫ ꯕꯤꯔꯦꯟ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯥꯏꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯅꯤ, ꯏꯃꯨꯡꯁꯤ ꯋꯥꯔꯦ ꯈꯪꯉꯤꯅꯤ ꯅꯪꯁꯨ꯫ ꯃꯥꯅꯈꯔ ꯇꯥꯟꯁꯤꯜꯂꯛꯑꯕꯗꯤ ꯃꯥꯒꯤ ꯆꯥꯅꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯍꯨꯟꯗ꯭ꯔꯦꯗꯅ꯫ ꯅꯨꯄꯤꯅꯤ, ꯈꯔ ꯂꯩꯔꯒ ꯃꯌꯨꯝ ꯑꯗꯨꯝ ꯄꯥꯟꯈꯤꯗꯧ ꯂꯩꯔꯦ, ꯀꯩꯝꯇ ꯀꯥꯟꯅꯕ ꯐꯪꯍꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯩ ꯊꯕꯛꯅꯣꯅꯦ ꯃꯥꯒ ꯆꯥꯟꯅꯗꯣꯏꯁꯦ? ꯈꯪꯗꯦ, ꯑꯐꯪ ꯑꯐꯪꯕ ꯁꯨꯍꯟꯒꯗꯕꯅꯤ꯫ ꯂꯧꯁꯤꯡꯁꯨ ꯀꯨꯝꯍꯟꯅꯤꯡꯉꯦ ꯑꯩꯗꯤ, ꯃꯤꯒꯤꯗꯁꯨ ꯐꯤ ꯁꯥꯍꯜꯂꯒ ꯄꯩꯁꯥ ꯈꯔ ꯇꯥꯟꯖꯁꯅꯤ꯫ ꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯀꯩꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕ? ꯌꯥꯅꯤ ꯌꯥꯅꯤ, ꯑꯩ ꯇꯧꯒꯦ, ꯃꯥꯅ ꯌꯥꯗ ꯌꯥꯄꯣꯟꯇꯦ, ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯥꯏꯌꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯂꯥꯏꯖꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯍꯟꯗꯨꯅ ꯊꯕꯛ ꯑꯐꯪ ꯑꯐꯪꯕ ꯁꯨꯍꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯎꯄꯥꯏ ꯂꯩꯖꯗꯕꯅ ꯑꯗꯨꯃꯛ ꯁꯨꯔꯤ꯫ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯟꯅ ꯃꯥꯅꯦꯅ ꯑꯗꯨꯃꯛ ꯂꯧꯏ꯫ ꯂꯥꯏꯖꯅ ꯃꯁꯥꯅ ꯇꯥꯟꯖꯕ ꯁꯦꯜꯗꯨ ꯂꯧꯕꯗ ꯂꯥꯏꯕꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯆꯍꯤ 19 ꯁꯨꯔꯛꯄꯗꯅꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯔꯟ ꯃꯊꯨꯝ ꯋꯥꯠꯇꯕ ꯊꯦꯝꯕꯅ ꯂꯥꯏꯖꯕꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏꯖꯕꯨ ꯁꯦꯜꯒꯤ ꯂꯥꯡꯅ ꯊꯥꯛꯇꯨꯅ ꯐꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯦꯝꯕ ꯂꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯂꯥꯏꯕꯤꯒ ꯋꯥ ꯀꯌꯥ ꯂꯥꯏꯖꯒꯤ ꯃꯔꯝꯗ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯗꯤ ꯏꯇꯩꯃ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯁꯤꯅ ꯏꯇꯩꯃꯒꯤ ꯀ꯭ꯋꯥ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯧꯉꯥ ꯆꯞꯄꯤꯗꯨ ꯃꯔꯤ ꯁꯠꯇꯣꯔꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯤ꯫ ꯂꯥꯏꯕꯤꯗꯤ ꯄꯩꯁꯥꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯤ ꯅꯣꯛꯂꯒ ꯃꯔꯩꯒꯗꯨ ꯀꯣꯜꯂꯒ, ꯍꯩꯃꯥ, ꯌꯥꯔꯕꯁꯤꯕꯨ ꯍꯥꯏꯔꯒ ꯄꯩꯁꯥꯗꯨ ꯁꯠ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ, ꯁꯤꯗꯩꯗꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯂꯗꯧꯅꯤꯅ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯎꯗ꯫
ꯊꯦꯝꯕꯁꯨ ꯅꯣꯛꯂꯗꯨꯅ ꯑꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯒ ꯊꯦꯝꯕ ꯆꯠꯈ꯭ꯔꯦ ꯊꯦꯝꯕꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯄꯗ ꯂꯥꯏꯖꯅ ꯆꯦꯛ ꯍꯣꯟꯕ ꯆꯠꯂꯨꯕꯒꯤ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯅ ꯆꯪꯂꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯩ ꯃꯇꯧꯗꯨꯗ ꯊꯦꯝꯕ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯀꯦꯅ ꯂꯩꯖꯒꯗꯕ ꯂꯥꯏꯖꯕꯨ ꯌꯥꯛꯂꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯅ ꯑꯆꯧ ꯃꯆꯥ ꯈꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨ ꯎꯕꯗ ꯊꯦꯝꯕ ꯂꯥꯏꯖꯕꯨ ꯄꯥꯝꯕ ꯈꯛꯇ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤꯁꯨ ꯄꯣꯛꯂꯝꯃꯤ ꯊꯦꯝꯕꯗꯨ ꯂꯥꯏꯖꯕꯨ ꯀꯧꯔꯛꯏ ꯂꯥꯏꯖ ꯊꯕꯛ ꯍꯜꯂꯛꯑꯕ ꯅꯪꯕꯣ ꯍꯜꯂꯛꯑꯦ ꯇꯥ ꯊꯦꯝꯕꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤꯔꯣ ꯂꯥꯛꯑꯝꯃꯤꯅꯤ ꯑꯣ ꯅꯪꯕꯨ ꯅꯁꯥꯗꯨꯕꯨ ꯋꯥꯗꯕ꯭ꯔꯣ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯁꯥꯇꯤꯟ ꯑꯃ ꯎꯞꯄꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯁꯥꯇꯤꯟꯒ ꯂꯩꯇꯦꯗ ꯇꯥ ꯊꯦꯝꯕ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯆꯥꯛꯀ ꯆꯥꯊꯣꯛꯎꯔꯣ ꯋꯥꯔꯝꯃꯅꯤ ꯅꯁꯥꯗꯣ ꯂꯥꯏꯖꯗꯤ ꯍꯥꯏꯍꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒ ꯃꯦꯟꯃꯥꯟ ꯇꯥꯅ ꯇꯥꯗꯕꯤ ꯑꯗꯨꯝ ꯆꯪꯂꯛꯏ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯕꯨ ꯊꯤꯒꯦ ꯇꯧꯕꯗ ꯆꯐꯨ ꯃꯈꯨꯝꯗꯨ ꯍꯥꯡꯇꯣꯛꯂꯝꯕ ꯑꯗꯨꯅ ꯆꯨꯝ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯏ ꯂꯥꯏꯖꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯥꯅꯦ ꯂꯥꯏꯕꯤꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏꯗꯨꯕꯣ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯁꯤꯗ ꯀ꯭ꯋꯥꯛ ꯁꯥꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ ꯑꯁꯤꯗ ꯑꯩꯅ ꯆꯥꯛ ꯆꯥꯒꯦꯅ ꯆꯐꯨ ꯌꯦꯡꯂꯨꯕꯗ ꯆꯨꯝ ꯇꯥꯁꯤꯜꯂꯝꯕꯒꯤ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯨꯔꯦ ꯃꯈꯨꯝꯗꯣ ꯀꯨꯞꯁꯤꯜꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯀꯨꯞꯁꯤꯜꯂꯝꯕꯅꯤꯅꯦ ꯑꯩꯅ ꯑꯗꯨꯅꯤꯅꯦ ꯑꯁꯤ ꯆꯥꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯉꯁꯤꯒꯤ ꯈꯨꯠꯁꯨꯃꯟꯁꯤꯗꯒꯤ ꯌꯦꯔꯨꯝ ꯈꯔ ꯂꯩꯔꯒ ꯍꯧꯔꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯌꯥꯔꯣꯏ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯎ ꯆꯨꯝꯕ ꯀꯩꯗꯧꯔꯒꯦ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯀꯔꯥꯏꯅꯣ ꯉꯁꯤꯒꯤ ꯄꯩꯁꯥꯗꯨ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯋꯥꯅ ꯇꯥꯟꯖꯔꯛꯄ ꯂꯥꯏꯖꯒꯤ ꯁꯦꯜꯗꯨ ꯂꯧꯕꯤꯈ꯭ꯔꯦ ꯀꯩꯁꯨ ꯂꯩꯇꯕꯗ ꯀ꯭ꯋꯥ ꯑꯃ ꯑꯅꯤꯗꯤ ꯂꯥꯏꯕꯤ ꯑꯗꯨꯝ ꯆꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯇꯪ ꯂꯥꯏꯖꯅ ꯃꯁꯥꯅ ꯇꯥꯟꯖꯕ ꯁꯦꯜꯁꯤ ꯐꯥꯎꯕꯗ ꯃꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯕ ꯐꯪꯍꯟꯗ꯭ꯔꯤ ꯂꯥꯏꯕꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯖ ꯋꯥꯔꯨꯕꯩꯒ ꯀꯩꯒ ꯃꯤꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯇꯨꯅ ꯃꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯖꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯣꯜ ꯑꯃꯥꯡꯕ ꯃꯅꯦꯅ ꯂꯥꯏꯖꯅ ꯐꯦꯡꯅꯕ ꯊꯝꯂꯝꯕꯁꯤꯡ ꯑꯗꯨ ꯐꯦꯡꯗꯣꯛꯂꯒ ꯄꯣꯊꯥꯈ꯭ꯔꯦ ꯂꯥꯏꯖꯗꯣ ꯃꯅꯦꯝꯅ ꯁꯦꯒꯥꯏꯔꯒ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯍꯩ ꯂꯥꯏꯖ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯏꯌꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯆꯔꯛꯏ ꯏꯃꯥ ꯀꯩ ꯂꯩꯔꯒꯦ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯣ ꯍꯩ ꯌꯥꯝ ꯕꯦꯕꯥꯔ ꯐꯔꯛꯀꯅꯨ ꯅꯃꯧ ꯀꯥꯏꯅ ꯅꯪꯕꯨ ꯑꯩꯅ ꯏꯃꯧꯅꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ ꯍꯩꯄꯥ ꯌꯥꯝ ꯁꯥꯏꯅ ꯅꯪꯗꯤ ꯍꯩ ꯃꯃꯥ ꯀꯩꯅꯣ ꯅꯪꯅ ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ ꯑꯉꯥꯡꯁꯤꯅ ꯅꯪꯒꯤ ꯀꯔꯤ ꯃꯥꯡꯅꯕ ꯁꯤꯜꯂꯒꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯀꯩꯅꯣ ꯃꯄꯥ ꯑꯩꯒꯤ ꯃꯥꯡꯅꯕ ꯍꯥꯏꯕꯣ ꯃꯥꯡꯅꯕ ꯉꯥꯛꯇꯅꯦ ꯃꯥꯅ ꯁꯤꯜꯂꯤꯁꯦ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯕꯗꯨꯁꯨ ꯃꯥꯅ ꯖꯥꯗꯨ ꯇꯧꯔꯒ ꯐꯥꯔꯦꯗꯅ ꯃꯃꯥ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯏꯃꯧꯅꯦ ꯍꯥꯏꯗꯣꯏꯅೋ ꯃꯤꯅꯥꯏꯅꯦ ꯃꯥꯗꯤ ꯃꯤꯅꯥꯏ ꯍꯩ ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯑꯩ ꯁꯥꯎꯅꯕ ꯊꯕꯛ ꯌꯥꯝ ꯁꯤꯟꯒꯅꯨ ꯍꯥꯏꯔꯝꯃꯒ ꯏꯕꯣꯍꯜ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯇꯔꯛ ꯇꯔꯛ ꯂꯩꯖꯩ ꯃꯦꯝꯆꯥꯗꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯏ ꯏꯪꯈꯣꯜꯁꯦ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯉꯦ ꯌꯣꯝꯄꯥꯛ ꯄꯨꯔꯒ ꯅꯥꯄꯤꯁꯤꯡꯁꯦ ꯑꯃꯠꯇ ꯍꯧꯍꯟꯒꯅꯨ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯌꯣꯝꯄꯥꯛ ꯄꯥꯏꯕ ꯍꯩꯇ꯭ꯔꯤꯔꯕ ꯅꯪꯒꯤꯁꯦ ꯑꯗꯨꯕꯨꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯍꯩꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯕꯅꯤꯅ ꯅꯪ ꯍꯩꯇꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯁꯦ ꯌꯣꯝꯄꯥꯛꯁꯦ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗ ꯈꯪꯂꯪ ꯂꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯕꯨ ꯃꯦꯝꯆꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖꯕꯨ ꯃꯤꯇꯣꯛꯀꯨꯝ ꯍꯥꯏꯕꯗꯨꯗꯅꯤ ꯂꯥꯏꯖꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯂꯥꯏꯖꯗ ꯌꯣꯝꯄꯥꯛ ꯑꯗꯨ ꯇꯞꯅ ꯂꯧꯔꯗꯨꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯇꯧꯖꯒꯦ ꯍꯩ ꯑꯩꯅ ꯏꯃꯧ ꯄꯣꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯌꯣꯝꯄꯥꯛ ꯑꯗꯨ ꯄꯨꯔꯒ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯗꯨ ꯋꯥꯏ ꯍꯥꯏꯕ ꯂꯩꯇꯅ ꯂꯥꯏꯖ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯤ ꯃꯦꯝꯆꯥꯗꯤ ꯂꯥꯏꯖꯅ ꯉꯝꯂꯣꯏ ꯈꯟꯕꯅ ꯋꯥꯈꯜꯒꯗꯨ ꯅꯨꯡꯉꯥꯏꯅ ꯂꯥꯏꯖꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤꯅꯤ ꯍꯥꯏꯅ ꯆꯩꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯂꯥꯏꯖꯅ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯉꯛꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯆꯪꯉꯛꯑꯣ ꯍꯥꯏꯒꯦ ꯅꯥꯄꯤꯁꯤꯡꯗꯨ ꯐꯣꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯅꯥꯅ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯏꯃꯥ ꯑꯩ ꯂꯣꯏꯔꯦ ꯏꯪꯈꯣꯜꯒꯤ ꯅꯥꯄꯤ ꯐꯣꯏꯕ ꯃꯦꯝꯆꯥꯗꯨ ꯄꯔꯞ ꯊꯧꯂꯒ ꯏꯪꯈꯣꯜꯂꯣꯝꯗ ꯌꯦꯡꯉꯤ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯁꯣꯡꯂꯒ ꯂꯩꯔꯝꯕꯗꯨ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯍꯧꯕ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯃꯦꯝꯆꯥ ꯃꯃꯤꯠꯀꯗꯨ ꯅꯣꯏꯔꯒ ꯉꯛꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯤ ꯏꯃꯥ ꯂꯣꯏꯔꯕꯅꯤꯅ
ꯑꯩ ꯏꯃꯨꯡ ꯆꯪꯖꯕ ꯌꯥꯔꯗ꯭ꯔꯥ? ꯃꯦꯝꯆꯥ ꯈꯨꯝꯗꯦ. ꯍꯥꯏꯐꯦꯠ ꯆꯪꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯝꯕꯤꯗꯨ ꯊꯩꯗꯣꯛꯏ. ꯂꯥꯏꯖꯗꯁꯨ ꯈꯪꯂꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯃꯦꯝꯆꯥꯗꯤ ꯑꯗꯨꯃꯛ ꯉꯛꯅ ꯌꯦꯡꯍꯧꯔꯤ. ꯃꯆꯤꯟꯗꯅ ꯀꯃꯥꯏꯅꯕꯨ ꯂꯣꯏꯁꯤꯜꯂꯤꯕꯖꯥꯠꯅꯣ ꯃꯥꯗꯤ? ꯑꯁꯨꯛ ꯄꯥꯛꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯃꯕꯨ? ꯑꯁꯤ ꯁꯣꯜꯂꯝꯂꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯔꯤ. ꯊꯣꯝꯕꯗꯨ ꯐꯤ ꯊꯨꯞꯂꯤꯕꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯉꯁꯤꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯇꯥꯏꯅꯦ. ꯀꯩ ꯄꯥꯎꯅꯣ ꯇꯥꯃꯣ? ꯉꯁꯥꯏ ꯕꯖꯥꯔꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯄꯒ ꯂꯥꯛꯄꯖꯥꯠꯅꯤ. ꯃꯌꯥꯝꯅ ꯋꯥ ꯍꯪꯕꯗ ꯃꯥꯁꯦ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯖꯥꯠꯅꯤ. ꯃꯄꯥꯕꯨꯗꯤ ꯂꯩ ꯍꯥꯏ. ꯑꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯁꯤꯟꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯊꯥꯖꯒꯦ ꯇꯧꯕꯖꯥꯠꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯝꯗꯅ ꯌꯥꯗ꯭ꯔꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ ꯍꯥꯏ. ꯃꯄꯥꯁꯨ ꯈꯔꯗꯤ ꯈꯪꯉꯦꯁꯨ ꯍꯥꯏ. ꯈꯪꯖꯤꯟꯅꯗ꯭ꯔꯤꯅꯦꯁꯨ ꯍꯥꯏ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯍꯤ 19, 18 ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯁꯨꯔꯝꯗ ꯉꯥꯏꯔꯝꯈꯤꯅꯤ. ꯊꯣꯝꯕꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯖ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ. ꯊꯣꯛꯈꯤꯕꯅꯤ ꯃꯉꯣꯟꯗꯁꯨ. ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯨꯝ ꯎꯅ ꯎꯁꯤꯟꯅꯈꯤꯗꯕꯅꯤ ꯃꯥꯒꯤ ꯃꯥꯃꯅ. ꯍꯥꯏꯖꯈꯤꯕꯅꯤ ꯀꯌꯥꯔꯛ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯕꯨ. ꯀꯅꯥꯅ ꯇꯥꯕꯤꯈꯤꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯄꯥꯝꯖꯈꯤꯕ ꯊꯦꯝꯕ ꯃꯥꯅ ꯇꯥꯔꯕꯗ ꯃꯅꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯃ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ. ꯊꯣꯝꯕꯗꯣ ꯂꯥꯏꯖꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯪꯕꯗꯨꯗ ꯀꯩꯗꯧꯔꯦ? ꯅꯪ ꯃꯪꯉꯤꯗꯨꯅ? ꯂꯥꯏꯖ ꯇꯥꯗꯦ. ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ. ꯍꯩꯃꯥ, ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯂꯥꯏꯖ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯅ ꯊꯣꯝꯕꯔꯣꯝꯗ ꯌꯦꯡꯂꯛꯏ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯋꯥꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯉꯥꯛꯇꯪ ꯈꯟꯖꯤꯜꯂꯨꯔꯦ. ꯍꯩꯃꯥ, ꯃꯁꯤꯗꯤꯕ ꯃꯥꯒꯤ ꯈꯟꯖꯤꯟꯒꯟꯕꯤꯁꯦ ꯍꯦꯛꯇ ꯇꯧꯅꯦꯕ. ꯐꯔꯦ ꯐꯔꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ. ꯑꯩꯗꯤ ꯅꯁꯥ ꯉꯝꯗꯕ ꯃꯥꯜꯂꯨꯔꯦ. ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯥꯃꯣ. ꯉꯥꯏꯈꯣꯅꯦ, ꯑꯩꯗꯤ ꯎꯕ ꯎꯔꯨꯗꯦ. ꯈꯨꯠꯇ ꯗꯥꯛꯐꯝ ꯑꯃ ꯂꯩꯗꯨꯅ ꯀꯩꯗꯧꯕꯗꯅꯣ? ꯉꯁꯤꯒꯤ ꯃꯥꯜꯂꯤꯁꯤꯗꯤ ꯀꯩꯗꯧꯕꯗꯅꯣ? ꯂꯥꯏꯖ ꯈꯨꯊꯥꯡꯗꯨ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯐꯠ ꯈꯨꯝꯖꯤꯜꯂꯤ. ꯊꯣꯝꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯐꯤꯗꯨ ꯍꯥꯏꯗꯣꯛꯑꯒ ꯌꯦꯡꯉꯤ. ꯑꯁꯨꯛ ꯁꯥꯊꯤꯅ ꯁꯣꯛꯂꯤꯕꯁꯦ ꯀꯩꯗꯧꯕꯗꯅꯣ? ꯏꯪꯈꯣꯜ ꯁꯦꯡꯕꯗꯅꯦ. ꯅꯪꯗꯤ ꯀꯩꯒꯤ ꯏꯪꯈꯣꯜ ꯁꯦꯡꯉꯤꯕ? ꯂꯣꯏꯅ ꯁꯦꯡꯕ ꯉꯝꯗꯧꯁꯨ ꯅꯠꯇꯦ. ꯃꯤ ꯅꯦꯛꯂꯒ ꯑꯗꯨꯝ ꯁꯦꯡꯍꯟꯗꯧ ꯂꯩꯔꯁꯤꯗ. ꯌꯥꯔꯤꯁꯤ ꯇꯥꯃꯣ, ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦ. ꯄꯣꯊꯥꯔꯣ, ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯅꯕ ꯇꯧꯔꯨꯒꯦ. ꯑꯗꯨ ꯁꯣꯛꯏꯗꯨꯗ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ? ꯏꯃꯥ ꯊꯣꯡꯖꯁꯅꯤ, ꯑꯩ ꯍꯥꯏꯒꯦ. ꯌꯥꯔꯅꯤꯌꯦ ꯇꯥꯃꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ. ꯆꯥꯛ ꯊꯣꯡꯕꯩꯕꯨ ꯏꯃꯥꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ. ꯊꯣꯡꯕꯅ ꯌꯥꯗ꯭ꯔꯗꯨꯅ ꯅꯝꯗꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ. ꯃꯦꯝꯆꯥꯁꯨ ꯂꯥꯏꯖꯅ ꯏꯪꯈꯣꯜ ꯆꯪꯕꯗ ꯈꯨꯠ ꯁꯣꯛꯄꯗꯨ ꯈꯪꯂꯨꯗꯕꯅꯤ. ꯑꯗꯨꯕꯨ ꯊꯣꯡꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯄꯥꯈꯠꯂꯤ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯐꯠꯇꯕꯤꯒꯤ ꯋꯥꯈꯜ ꯇꯧꯔꯛꯏ. ꯏꯕꯨꯡꯉꯣ, ꯏꯃꯥꯁꯦ ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯏ. ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ. ꯏꯃꯥ ꯀꯣꯛ ꯆꯤꯛꯑꯦꯕ? ꯒꯨꯂꯤ ꯆꯥꯁꯤꯔꯣ ꯏꯃꯥ? ꯌꯥꯔꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯁꯤꯟꯅꯈ꯭ꯔꯦ. ꯊꯣꯡꯕꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ. ꯇꯥꯃꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ. ꯑꯩ ꯊꯣꯡꯒꯦꯕ. ꯌꯥꯗꯦ, ꯑꯩꯁꯨ ꯂꯩꯁꯤꯗꯤ, ꯑꯩ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯊꯣꯡꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯣꯡꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥ ꯏꯁꯧ ꯍꯧꯔꯛꯏ. ꯏꯃꯥ ꯏꯄꯦꯝꯃ, ꯂꯨꯍꯣꯡꯕꯗꯤ ꯆꯍꯤ ꯐꯥꯗ꯭ꯔꯤ. ꯅꯨꯄꯥꯁꯦ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯄ ꯍꯧꯈ꯭ꯔꯦ. ꯏꯆꯥꯁꯦ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ. ꯉꯝꯃꯤꯗꯀꯣ, ꯑꯁꯨꯛ ꯌꯥꯝꯅ ꯇꯧ ꯉꯝꯕꯁꯤꯕꯣ ꯀꯔꯤꯅꯣ? ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯒꯦ ꯇꯧꯏ. ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯃꯦꯝꯆꯥꯗꯣ ꯐꯠ ꯍꯦꯛ ꯇꯨꯁꯤꯜꯂꯤ. ꯑꯌꯣ ꯏꯃꯥ, ꯁꯤꯔꯦꯍꯦ ꯑꯩ! ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯂꯥꯏꯖꯗꯨ ꯆꯦꯟꯊꯣꯔꯛꯏ. ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯃꯦꯝꯆꯥꯗꯨ ꯁꯥꯎꯅꯤꯡꯕꯒ ꯀꯩꯒ ꯂꯥꯏꯖꯗ ꯇꯥꯏꯅꯔꯛꯏ. ꯍꯩ ꯋꯥꯔꯛꯇꯕꯤ! ꯃꯣꯔꯥꯁꯦ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯊꯥꯎ ꯍꯥꯏꯒꯦ? ꯃꯤ ꯂꯣꯏꯅ ꯈ꯭ꯋꯥꯡ ꯇꯦꯛꯅꯔꯅꯤ. ꯏꯃꯥ, ꯑꯩ ꯆꯨꯝꯅ ꯊꯥꯔꯝꯕꯅꯦ. ꯏꯃꯥꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯏꯅꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯪꯍꯧꯗꯦ. ꯇꯨꯔꯤꯕ ꯃꯣꯔꯥꯗꯨꯅ ꯂꯥꯏꯖꯗ ꯊꯣꯝꯃꯛꯄ. ꯂꯥꯏꯖꯗꯨ ꯃꯕꯨꯛ ꯋꯥꯏꯗ ꯄꯥꯜꯂꯤ. ꯁꯥꯐꯨ ꯈꯔ ꯀꯟꯈꯤꯕꯅ ꯑꯅꯥꯕ ꯑꯗꯣ ꯐꯝꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯪꯁꯤ. ꯃꯇꯧꯗꯨꯗ ꯃꯦꯝꯆꯥ ꯃꯈꯥ ꯇꯥꯔꯛꯏ. ꯌꯨꯝꯁꯤꯗ ꯊꯥꯛ ꯅꯦꯝꯕꯤ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯣ ꯈꯪꯖꯒꯦꯇꯅꯤ. ꯅꯪꯗꯤ ꯃꯤꯅꯥꯏ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯇꯤꯟ ꯁꯤꯠꯂꯝꯗꯨꯅ ꯃꯦꯝꯆꯥ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯂꯥꯏꯖ ꯑꯅꯥꯕꯒ ꯀꯩꯒ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯝꯃꯤ. ꯃꯃꯤꯠꯇꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯏ. ꯋꯥꯈꯟꯗꯅ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛ ꯄꯣꯠꯂꯨꯝ ꯀꯌꯥꯕꯨ ꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯣꯊꯥꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ. ꯃꯦꯝꯆꯥ ꯂꯥꯏꯖꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ.
ꯂꯥꯏꯖꯁꯨ ꯑꯈꯥꯡ ꯀꯟꯕꯤ ꯑꯃꯒꯨꯝꯅ ꯈꯥꯡꯂꯤ ꯅꯣꯡꯃꯗꯤ ꯃꯦꯝꯆꯥ ꯂꯥꯏꯖꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯊꯥꯎ ꯍꯩꯖꯤꯜꯂꯤ ꯂꯥꯏꯖꯗꯣ ꯍꯦꯟꯖꯥꯡ ꯍꯦꯛꯎꯔꯕ ꯃꯇꯨꯡꯗ ꯆꯪꯂꯛꯄꯗꯅꯤ ꯃꯦꯝꯆꯥꯅ ꯍꯩꯖꯤꯜꯂꯝꯕ ꯊꯥꯎꯗꯨꯗ ꯅꯥꯟꯊꯨꯗꯨꯅ ꯌꯩꯔꯒ ꯇꯥꯏ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯧꯔꯛꯏ ꯏꯃꯥ ꯍꯥꯏꯅ ꯁꯨꯇꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯊꯣꯝꯕꯁꯨ ꯃꯈꯣꯜ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯏ ꯁꯣꯛꯄ꯭ꯔꯣ ꯁꯦ ꯇꯞꯅ ꯍꯧꯒꯠꯁꯤ ꯂꯥꯏꯖ ꯃꯁꯥꯗꯣ ꯊꯣꯝꯕꯅ ꯁꯝꯕꯤꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗꯣ ꯊꯨꯛ ꯊꯨꯛ ꯂꯥꯎꯕꯁꯨ ꯐꯥꯎꯔꯗꯨꯅ ꯍꯟꯗꯣꯛꯀꯦ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯊꯣꯝꯕꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯩ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯏ ꯃꯦꯝꯆꯥꯗꯤ ꯀꯌꯥ ꯊꯧꯑꯣꯏꯗꯦ ꯑꯗꯨꯕꯨ ꯏꯕꯣꯍꯜꯗꯤ ꯃꯃꯧꯒꯤꯗꯃꯛꯇ ꯋꯥꯈꯜ ꯋꯥꯖꯩ ꯌꯥꯆꯪꯂꯛꯄꯗ ꯊꯣꯝꯕꯗꯣ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯏ ꯃꯥꯡꯒꯣꯜꯗ ꯑꯍꯜ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯂꯩ ꯃꯆꯥ ꯃꯃꯧ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯏꯕꯣꯍꯜ ꯄꯥꯈꯠꯆꯅ ꯏꯕꯨꯡꯉꯣ ꯏꯃꯧꯕꯨ ꯃꯁꯥ ꯀꯃꯥꯏ ꯇꯧꯔꯒꯦ ꯄꯥꯕꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗ꯭ꯔꯤ ꯄꯥꯕꯥ ꯅꯁꯨ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯕꯖꯥꯠꯅꯤ ꯋꯥꯗꯨꯗ ꯂꯥꯏꯖꯗꯤ ꯏꯀꯥꯏꯔꯗꯨꯅ ꯄꯩꯔꯞ ꯊꯣꯝꯕꯗ ꯌꯦꯡꯉꯤ ꯏꯕꯣꯍꯜꯗꯤ ꯇꯥꯔꯤꯕ ꯄꯥꯎꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯦꯝꯆꯥꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯆꯩ ꯉꯥꯛꯇꯪꯗꯨꯗ ꯃꯥ ꯋꯥꯈꯜꯒꯁꯤ ꯃꯋꯣꯟ ꯃꯋꯣꯟ ꯁꯥꯒꯠꯂꯤ ꯈꯨꯗꯛꯇꯨꯗ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗꯕꯁꯨ ꯐꯥꯎꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯦꯝꯆꯥꯅ ꯂꯥꯏꯖꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯑꯗꯣ ꯂꯦꯞꯈ꯭ꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯨꯡꯐꯝ ꯂꯥꯛꯂꯦ ꯊꯣꯝꯕ ꯃꯦꯝꯆꯥ ꯏꯕꯣꯍꯜꯗꯤ ꯄꯥꯈꯠꯅ ꯂꯩꯔꯤ ꯃꯃꯧꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯗꯅꯕ ꯍꯥꯏꯗꯨꯅꯁꯨ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯩ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯗꯨꯅ ꯅꯔꯁ ꯑꯃꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯪꯂꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯝꯕꯅ ꯃꯃꯥꯗꯣ ꯎꯅꯖꯕ ꯌꯥꯗ꯭ꯔꯥ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯨꯛꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯃꯃꯥꯗꯤ ꯀꯟꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨꯗ ꯊꯣꯝꯕ ꯃꯦꯝꯆꯥ ꯏꯕꯣꯍꯜ ꯈꯪꯍꯧꯗꯦ ꯐꯝꯊꯈꯤꯕ ꯃꯦꯝꯆꯥꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯃꯥꯗꯤ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯏꯁꯨꯁꯦ ꯎꯗꯅ ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯣ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯥꯏꯖꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯠꯊꯣꯛꯂꯝꯕ ꯋꯥꯔꯤ ꯀꯌꯥ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯄꯦꯁꯦꯟꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯄꯅꯤ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ ꯑꯉꯥꯡꯁꯤ ꯎꯅꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯍꯤꯡꯈꯤꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯇꯨꯅ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨꯗ ꯃꯦꯝꯆꯥ ꯊꯣꯝꯕ ꯏꯕꯣꯍꯜꯗꯤ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯈ꯭ꯔꯦ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯕꯨ ꯏꯃꯨꯡꯗꯨꯒꯤ ꯀꯠꯊꯣꯛꯂꯒ ꯅꯧꯅ ꯄꯨꯟꯁꯤ ꯑꯗꯨꯃꯛ ꯂꯣꯡꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯦꯝꯆꯥꯒꯤ ꯊꯃꯣꯏꯗꯤ ꯑꯗꯨꯃꯛ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯗꯤ ꯂꯩꯔꯤ ꯃꯃꯧꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯋꯥꯔꯤ ꯀꯌꯥꯕꯨ ꯇꯥꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯃꯃꯧꯕꯨ ꯅꯤꯡꯁꯤꯡꯖꯩ ꯊꯣꯡꯕꯗꯁꯨ ꯃꯦꯝꯆꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯊꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯈꯤꯗꯦ ꯑꯩꯈꯣꯏꯅꯗꯨꯝ ꯑꯩꯒꯤ ꯏꯃꯧ ꯑꯅꯤ ꯁꯨꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯧꯗꯤ ꯂꯥꯏꯖ ꯈꯛꯇꯅꯤ ꯍꯥꯏꯅ ꯇꯣꯏꯅ ꯁꯣꯟꯖꯩ ꯃꯦꯝꯆꯥꯗꯣ ꯃꯁꯨꯒꯤ ꯆꯍꯤ ꯐꯥꯕ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯃꯁꯨ ꯑꯗꯨꯕꯨ ꯄꯝꯂꯗꯨꯅ ꯇꯦꯡꯊꯥꯖꯩ ꯉꯁꯤ ꯏꯃꯧꯅ ꯈꯨꯗꯣꯜ ꯇꯝꯂꯝꯕ ꯁꯥꯒꯩꯒꯤ ꯏ ꯑꯁꯦ ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯦꯅꯦꯍꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯆꯥꯁꯦ ꯎꯕ ꯐꯪꯗ꯭ꯔꯦꯗꯀꯣ ꯏꯃꯥꯅ ꯅꯐꯝꯗ ꯏꯔꯥꯜ ꯀꯌꯥ ꯂꯪꯖꯈꯤꯕꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯏꯃꯧꯗ ꯉꯥꯛꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯒꯅꯤ ꯏꯃꯧꯒꯤ ꯂꯃꯟꯁꯦ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ ꯑꯁꯨꯝꯅ ꯊꯣꯝꯕꯁꯨ ꯂꯥꯏꯖꯅ ꯀꯠꯊꯣꯛꯂꯝꯕ ꯄꯨꯟꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯗꯕꯤ ꯑꯗꯨꯃꯛ ꯂꯩꯈꯤ